Miyamgi mihut oiraga chahi mari tumduna lairuraga election maya yoraklaba matam asida miyambu apangba siduna lambi thongkara semjinaraga sel yelaga election thengnanaba hotnariba MLA singa si miyamna para tambiba matam oire haina Lamyanba Enterprises ki proprietor Dr. E. Amit Kumarna fongdokre. Wafamasi Kaksing District ki Sekmaizing Kunaw da laiba Meetei huya lalong sindam sanggit ahumlak suba foundation day ki thauramda fongdokkibani. Thauramadu Amit Kumarna makataraduna hai Manipur ki tongan ba constituency singda voter singna makoy gi mihut sinduna chawkha thaurangi thabak tawraknaba amadi afaba policy sing semlaknaba vote thadaraka election mai paklakraba MLA kaya vote loi kibadagi masak udaba kaya yaurakpa asi laibak thibani loinana haukiba chahi mari romasi masa masagi constituency singda lairiba awat apa sing amadi miyamna thengnaba isu sing karishu khangsinu sinadana lairuraka hauzik election matam naksilakpa asida miyambu nungsiba saba amadi Miyamgi Khanba kaya thorakle. Maru oina constituency gi lambi thong amadi drain semjinaba cheng yen sinaraga miyambu apangba siraga election thengnagani haina thorakliba mayamasi miyamna election gi matamda paratambiba matam oire haiki. Amaramda ngasi foundation day pangthokliba Meetei huya lalong sindam sang miyamna Sajal Academy natraga UFO hairaga khangnariba loop asina Manipur gi apunbagi saktam ngakpa amadi Meetei singi inat lining bu yokhatnaba hotnabada lawriba thawdang asisu thagatningai ni haiki. Manipur da ngasidi akoi election matam yausalaya 2027 gi angan basaruk ta January February da election taunana bagi damak ta hausin lamjen chenba kana hoganare aduna matam kuina sahi mari si tumurawa MLA mayam ama loina mak natrasu ayambana ngasidi bhon matam yorokpada lambi koila thaba drain court pa singyen bada thawai hena yausala kanda paisa na bot ka gani haina thuglei base masi koi para tamiba matam more hairiba lusingba sing asina makata na amuk laingak paihandana lusingba oiragadi aikoi gi Manipur se ngasi oiriba Manipur si lagi hena sathiba aduga maruina Meetei haiba jati se aikoi mutkiba yaba prithvi gi laimai degi aikoi dinosaur haiba sama mutkiba dumna Meetei su mutkidana aikoi puwari da Meetei ko amadi hingami haiba khak natana uba phangaroi aduna ngasi singi khudong sabse lauzaraga media gi kuthangda Manipur da leidbiriba Meetei gi silinau singda aina haijaning wedi aigi kendra da lusingba saba tumuraga ngasi di Mikap Thoraklaga election matam yaure paisa na vote kagani khaliba lambi thong khara khak semjalaga vote kagani khaniba mayam se ngasi di aikoi punna laibang nungsiba amadi tunglang chatta afaba Manipur ama semga mangnungada wadugumlaba laingaklon khandana amuktang di anauba Manipur ama seminasi haibasima meragi kuthangda paujel pijari UFO sangmajin khunaugi homlak soba rising day ga mari leinaba program sida koi sauga abang bisima ahanbada laibu pawani loina koi pai posinga thambiramba koi Manipur gi apun gi saktam yamna sawa daita laugani haidana ngasini khongpham sena lepiriba UFO Asambida aduga Universal Friendship Organization wa baigai digi asigumba thauna amaga loinen lepi bagi damaksu ikokno nei kai khumda buchari ngasi dagina sahi Mutkhragani palgi mamang dagi aikoi gi miyamna jananeta irabot haina ngasi pawda sagna sonari ba misak asina Jurasan Maharaj ki matam dagi yamna isak ping na hurakhiba organization ngasi di asuki matik mapangal kanba adugumna ba yamna thauna leibaga loinena aikoi gi lamsat bebar asuki matik leiba adugumna ba organization amana ngasi aikoi irei pagiram dam sigida makta karigumba mapam amata natraga konpam amata handana Manipur apun bagi saktam amadi Meetei haiba jati si malemda matuk mangal leina ngalam adugumba jati mani aduna madugumba jati sigi aikoi tunglam sati aikoi na left side ni haiba singno yamna achap pathajaba amaga loinena khonaiba khuding maksu tungda mai pakpa oibiu loinena ngasigi aikoi sarang narba Manipur aduga masi machi da irang thoktana kanglup masen hato nariba sigumlaba singsep thajalagliba mayam masi thengnabada matung tarakpada UFO gumba achauba organization na achauba daita lobidana amuktang di aikoi malemda Manipur haibase Meetei haiba khunai se asuki matik mithauna maringje leirami haiba sonari base amuktang utpangamba oiresunu haiba kongresi ngasigi sasigumba thauram base khudong saba lauzaraga ai famdagi noloknan